Lilashing Khongnangkhong High School gi Maheiroi Singna Top-Toppa Maongda Makhoigi Haitoi Singthoiba kaya utuna ngasi Children's Day gi Thouram mai pakna Pangthokkhre Maheiroi Singna sem saba tongan ba potlam yauna acha thaki potlam sing yonba sol sing phambana Thouram gi pukning jingsiningai oiraba masak oiki School asi oza singna nat ki oiba jagoi shaduna pangthokkiba Thouram aduda Maheiroi Singna thangta gi tongan ba masak sing khudol tamki loinana changnaina school karakpa Maheiroi khrada sel gi manapi duna pukning thogatki Imphal West District ki ZU su laktuna Maheiroi Singhi Haitoi Singthoiba kaya ado yengsinduna pukning thogalamki Thouram aduga mari leidana school asigi ani shuba headmistress Konsam Baby Rose na phongdurakpada Maheiroi oza amasung parents singi marakta school gi community ama sagatnanabagi-damak ngasi gi Thouram asi top-toppa maongda pangthokpani ngasi Thouram asida parents singsu saruk yananaba school gi maikaidagi khanganki Thouram asi oza amasung parents ani gi marakta leiriba ahoba si mentionanabani parents singna ngasi gi Thouram asida mapum phana saruk yakhiba du kitamak thagatpa phongdokli haina mahakna makhataki Amoromda Thouram aduga mari leidana school asigi primary oza ngangom Jitendra na phongdurakpada Maheiroi Singhi Haitoi Singthoiba pumnamak uthokpa ngamnanabagi pandamda sol sing hangba yauna Thouram asi pangthokpani makhoigi haisingwa kaya ado parents singda utningbadagi makhoigi parents singsu Thouram asida saruk yananaba school gi maikaidagi khanganduna puna saruk yaminabani loinana Maheiroi Singna puthokliba tongan wa polam sing asi oza singna leiduna makhoibu pukning thogatpiki haina mahakna makhatana phongdoki Annual sport meet adu ada loina tawe ado children and pangthokpagi maroi base akhoi yam sengna haibada satra ne oja ne agi parents ka gi to beloved school community spirit ama sagat jabane ba samna haibada akhoi parents sing je parents sida bai din natte ko parents ka khoi gi gift ama je tum lei ba any program da akhoi na special oina ngasi invite tau jabane ba ngasi gi program smaina lak ba se akhoi yam harau je haibada gift se Satraga ozaga gi parents gi gap se lehendana ba koi hotna jab maroina kone children day sida nahan gai ga tag do ba Maongda koina ngang singi stall khara phamanjaraga ngang singi tawbangam jaba mogi haijaba khosaba mayam je uthoaga parents sing ju kauraga parents sing da angang singna sigi level jibok tawbangami habijima uning duna kone parents sing ju kawi oza singna ju angang singna phambi ba stall singda phamaga asapot leibiba adagi sanapot leibiba yoliba singjibu leibiduna ngang singbu puning thogali aduga khoigi lengaki school singda atopa private school dagiju akhoigi school na sothaba leite habiza khoina uning bagi Maongda khoina khoigi children day function sim pangthokchabani